Tha taret Fajilaklaba Irang Asigi Waroishin Puraktuna MAHOUSAGI PHIVAM HANJILAKNABA LEINGAK HOTNARIBA ASIDA LADAM LEIRIBA Cso Pumnamakna Sharuk Yaminasi HAINA THANGMEIBAND ASIGI MLA KHUMUKCHAM JOYKISHAN PHONGDORAKLI WAFAM ASI HOUJIK DENGI NADUNA JENIMS LAYEंglꯤꯕ Sangai Express ki Senior Sub Editor Sanobam Surjesor da Selgi Mateng Pibagi ngasi chatkiba khongchat amaga mari leinuna phongdokibani MLA KH JOYKISHAN na Singzamai Laisang Them Laikai dagi Sanobam Surjesor gi hidak langthak leibada mateng oina basel oina lupa lising tara gi mateng pirambaga loinana mahangna makha taraduna hai lamdam asida paumi singna lawriba thodang sing asibu sakhang boina paumi singge asokpa anaba yaropa matamda angamba senfam mateng oina pangbani mamang thaktagi leptana chatharakliba paumi singda mateng tawba asida khanghodaba kaya yawbadagi chithaba kaya amasu yawrongani maramaduna paumi singna ana yek yaropa matamda soidana khanghanbiro haiki nakalamromda hujik thokliba Irang Asigi matangda MLA JOYKISHAN hai Manipuri Irang Asigi Waroishin Puraktuna MAHOUSAGI punsida HANJILAKNABA LEINGAKNA ngamba thakta hotnari masida lamdam asigi miyam maruoina Cso singna hena thawai yausinduna MAHOUSAGI punsida hanjilhannaba hotnaminasi haina mahangna makha takhi khoi hujiksi aina khwai pamjabadi shanti puraknaba hotnaba Manipur leiriba Cso khudimangna kalu khudimagi Cso singna shanti purakpase masina khoi faidagi purakpa afaba khongthang khwari phaba lambi oigani na khanjai khutakta purakpa wabadi ai risu honaba masangi honaram mo habidi natte Cso khudim honaram be risu hen akanba thodang leraga akoi Manipur se shanti puraba matamda akoi gi tunglap chase kanban ngamgani aduna tan sum akoi conflict legaga de akoi gi leiriba Manipur se brain drain oina akoi mayam su senthokhiba yabagi PHIVAM nai aduna Cso sing tonga fluk khundari sing sina khuding mang na koi politician mayam pulop injalaga koi ai ki thakte su mangam badam hona jai mayam panam hona raga koi shanti param hona mina se semna appeal tok saki